Kapching district manung chana leiba Pallel Louren haina khangnaba mafam asida Lau Sunringei Tanja da KUKI PHURUP na KHUNDABA WAJANG khulromdagi Nongmei round ama Kapthorakpada Meeyam Meepainakhre thodok adugi matangda mafam adudagi press na phangba pau amana hai ngasi ayuk pung 11 makhairom tarakpa aduwaida Pallel Louren hairiba mafam asida laumi singna tractor sizinaduna lau khoiba amadi laurang subagi thabak chathaki Tanja aduda laufam aduga hek thangnana leiriba WAJANG haina khangnaba KUKI PHURUP na nauna khundarakpa KHUL adomdagi Nongmei kapthorakibani hairi Nongmei makol adu hek tabaga mafam aduda lau suriba laumi sing chenthoknarakhe loinena mafam adugi miyamsu mipaiba poknakhi pau adu hek tabaga Kapching district police amadi Kunmathoi Shuba Assam Rifles ki personnel sing mafam aduda laktuna yengsinki Nongmei kapthorakiba adu kanana chatharakibano haiba hojik phawbugi oina chapchana khangba ngamdri adum oinamak WAJANG KHUL gi area da nauna deploy tawrakiba Sikh regiment ki personnel amana Nongmei sengbada soibadagi kapthokhiba oiramba yai haina thajanari amaromda ngasi gi thodok adu thokraba matung Pallel area da ahenba security personnel kaya deploy tawduna laumi sing makha tana thabak shuhanki haina pau asina makha tari